कांग्रेस पार्टी अमदी महाका चुंगसिनबा नत्रगा वाखल मानबा अटोप पॉलिटिकल पार्टी सिंगा पुना सेमखिबा सेक्युलर प्रोग्रेसिव फ्रंट SPF ता यावरिबा म्यूट कांगू सिंगना ngasi numidang wairam pung mga taba matamda Manipurgi Governor Dr. A. Nasma Heftulaga unanaba sem sakre. Unava asida hanagi Chief Minister Oiramba Okram Ibobina luchingduna Manipurgi Governor da akhanaba Assembly mifam ama kaubiduna hauzik lairiba lengak asigi mayokta thazadabagi bot launanaba takshilaba yari haina panari. ngasi Manipur gi oina Rajya Sabha gi seat ama mensinaba Mikhal Manipur Legislative Assembly da chathaba hokre. Mikhal asida Congress ki Vice President oiriba Tongbram Mangi Babu amasung BJP gi oina Ningthau Leisemba Sanajawba anina lamba panari. Hauzik chathariba Mikhal asida Manipur Legislative Assembly gi member humfu leibigi manungda MLA nifu mapan khaktana candidate ani asigi maraibak lepkadauri. India amadi China ani gi marakta hauzik thokliba ungkhatnabagi phibam asigi matangda ngasi numidang wairam pung manga taba matamda India gi Prime Minister Narendra Modi na political party khudingmaki mifam ama kaukhrei. Twitter da thagalakpa mahaki warol amada mifam asida political party khudingmaki president singna saruk yagani hairi. Mifam asi maru oina Ladakh Galwan tampakta leipak ani gi lanmi singi marakta khut thoknakhiba thodok adugi matangda maru oina khanagadauri. India ki Prime Minister Narendra Modi na leipak asigi sotharaba khungang singda leiriba longmi singi St. Milon chaukhatnabagi tamak hayeng Garib Kalya Rozgar Avian India ki district chamaga tara tarukta haudoklagani. Hairiba scheme asi hayeng Bihar ki Chief Minister amadi Deputy Chief Minister ga loinana video conferencing gi khuthangda haudokadauri. Scheme asi Bihar ki Khagari district ki manung chana leiba Beldor block ki Telihar khunggangdagi haudokadauri. Hairiba scheme asi maru oina hauzik mayoknariba COVID-19 na maram oiraga tongan mafam singda sinmi oina thabak tauraba matungda halakhiba migrant workers singi khudong chaba pinanaba lokhalakpa khongthang amani.